अहानबदा मरुओइबा पाउसें मणिपुरदा इंग तप्पा हंजिनबा हौरे हाइबसिंग ngarang thadau luchingबसिंग amadi maitai CSO singa sanakiba wari aduna khudamni haina MLA Joy Kishan nga fongdokkhre Kukizo singna sathok sasin tawbada athingba thamliba asi handoktrabadi hayengdagi hauna National Highway 2 da matam kaktaba total blockade tawragani haina Kuki CSO singi working committee na lauthokre Illegal immigrants sing khangdoknaba chathakiba akhanaba drive amada miyoi chahum hena mari renaba documents sing yaudana leiramba thengnarakre amadi Bishnupur district ki kumbi uyung makhong dam manakta pokpada ngairiba angang amagi thawai yaudaba hakchang ama leiramba thengnarakre ISCOM MANIPURI pau mityeng tabirba punamak poruk sana sherminna taramlok chabagaloina fungja sifawbagi maru oiba pau sing sandokna pijari Manipurda ing tappa hanjinba hore haibasi ngarang thadau luchingba amadi maitaigi CSO singa sanakiba wari aduna khudamni haina MLA Joy Kishan na fongdokre wafamasi ngasi Junior Chamber International amadi thangmaiban AC gi MLA khumukcham Joy Kishan ani na khutsamnaduna thangmaiban da leiba Tombisana Higher Secondary School da thangmaiban Kendra Development Organization takdona chalaiba relief camp da leiba class 10 gi makha da leiba nupa amadi nupi mahairoi singda nongwada changdaba yadraba pochai toiletries sanitary amadi essential items sing yenthokpagi tharamda fongdokhibani MLA khumukcham Joy Kishan na haikibada PM Modi amadi Home Minister Amit Shah gi yathang directive makhada ngarang thadau amadi maitai CSO sing wari sanakiba adu Manipurda ing tappa hanjinba hore haibagi khudamni maram aduna pau fauna daba kayabu tungoi naramlaga Manipurda ing tappa hanjinnaba honaminasi haina mahaki maikaidagi furup khudingmakta appeal tawrakli mahakna makhatana haikibada social media da kanglu furup amabu hunduna ngang bachaiba tawduna masagi furup ke miyoi singna masabu wangna thangatnaba honaba miyoi kanglup amabu tathi tawaina tawbagi thabak asi thadoklasi leireba leiba ki luchingba sing CSO sing furup ke luchingba singna masigumba thabak asi thingnaba honaminasi haiki mahakna makataraduna IDP singi awaba sing khajiktang oirabasu matieng pangnaba JCI na lokhatlakpa khongthang asi yamna thagatningaini IDP gi leiriba angang sing asi masagi mayumda hanjillabasu makhoige mahai masing tambada takdodagi matieng loninglabsu soidana matieng pangani hanadagi su pangduna lakli haina mahakna fongdorakli thoram aduga mari leinana Junior Chamber International JCI gi President Deepika Jain na paumi sing da fongdorakpada Manipurda makhatana asigumba thabak asi chathakigani amadi Manipurda athubada peace hanjilakpa oirasanu haina fongdokhi अखोगी नोंगमतसु रिलीफ कैंप तो संगदवा नोंगमतसु चेंग होया आमदसु रिलीफ कैंप की लेदेबा आईडीपी मतेंग पांगमिना आईडीपी नुसीबा सारगा कोई सोशल मीडिया का चाउ चाउ आंगसे आईडी मसी पाम देता साराना खुटिंग थोगा साना थरक तौरगा मसी अखोई सु कोई इलेक्शन सिंग के स्टैंड तौरी हाइबो कोई नतदना मीना ताबा नोंगाइना पुदि हायरगा मदुना खना चनन बिसे थोनबा मसाव मी सियाम लेगरा ता अदना मसु मैम से अखोगी मयेंग तानबा अखोना मखोसि ज्ञान तानबा ता मसी पांटो मिनसी अदुगा अखोई मसी थरमसि मरिना आई असेट पावाजबनि मसी अखोई सोदना की कोई उननी होम मिनिस्टर श्री अमित शाह जी ऑनर प्राइम मिनिस्टर अखोई श्री मोदी जी मखोइना मणिपुर शांति जातुबदा हमसे लगनी से सब सब थाजबनि मनगी पॉलिसी प्रोग्राम में आमले मदुदै खंगदेदिसु आई यामना कना थाजसे कोना लोनेना अखोई मणिपुर गी नतना भारत की लेरिबा आरएसएस की लीडरशिप मैम से लौरबा थौदा असिन पुरा चिंगांग मैम चतना कोई कन्विंस तौर में मसी याम थाजनि फरानिङानि Kukizo singna sathok sasin tawbada athingba thamliba asi pung kunthra taruki manungda komthoraktabadi National Highway 2 da total blockade ki khongjang sangsilagani haina Kuki CSO singi working committee WCK CSOs na cheksinwa thamlakli
Working Committee asigi wangang loy thang million kipgen na ngarang thador pawarol amada mamang thagi tang tara manga dagi thamlakiba athingba asina kangpokpi amadi Churachandpur da sathok sasin amata tawba yadana leirakpa asina asuki matik awaba mayoknari kangpokpi amadi Churachandpur faunariba lambi asida lakadaba nongmada changdaba yadraba chana thaknaba potlamsingsu miyamda yaurakpa ngamdre asigumna leibak macha tadaba uncivilized amadi undemocratic blockade asi pung kontra taruki manungda handokadabani hauje thokliba chayetnaba asi atopa furuki miyoi singna insinduna naga amadi kuki anigi marakta ungkhatnaba thoknanaba sinba thawongni masida maru oiba thaudang loriba miyoi kharana liangmai community gi miyamda insinduna chayetnaba asi thokhanbani masigi matangda district amadi central authority singda kayarak hanna appeal tawkhrabasu ngasi fawbada wahay amatta fongdoktana tumina leiri maram aduna karigumba pung kontra taruki manungda kuki zo singna sathok sasin tawbada athingba thamliba asi handoktaba taragadi august ke tang nipan gi ayuk pung 8 tagi hauna national highway 2 da matam kaktaba total blockade ki khongjang sangsilagani masida thoglokpa afafatagi daita pumnamak liangmai community gi miyamda insin bagi thabak chathariba miyoi singna pugadabani hairi. But looking at the suffering of our people for the past more than 20 days, it has become very much necessary on our part as leaders to address these issues. Therefore, still keeping our hopes alive, we are issuing this 36 hours ultimatum to all these concerned parties that if the ban imposed along the Lamka-Kangui route is not open within this 36 hours, we would also have to resort to a total economic blockade along NH2 starting from 7 a.m. of 8 August 2025 until this issue is resolved. The onus of calling off this band that we have called does not lie on us, totally lies on the administration, totally lies on these particularly mentioned persons on which date to call off this band, because it solely lies on their decisions as well. Kanglongi wangmada Manipurda changsilakliba illegal immigrants sing khandoknabagi akhanaba drive amada mamangi chayol khaktada miyoi lishing aniga chamriga tarani toy verified tawkhibada miyoi chamaga humfudara ILP pass pairamdaba amadi miyoi chamaga kontra mari amana matam helaba ILP document pairamba thengnarakre hairiba miyoi sing ase maugate talaiba ILP counter da puduna mari leinaba valid documents sing lohanki haina police tagi fangba pau amana hairi drive ase national highway 2 da leiba market area sing haibadi Maram Peren Road, Tadubi Toloi Road, Amadi, Atay Intro-Village Road na chingba mafam singda chathakibani. Illegal immigrant khandok nanaba, akhanaba, Semkiba, Senapati District Police Task Force na Chathakiba drive aduda illegal immigrant thengnakide hairi. Drive ase makhata na border area gi entry point singdasu chathari haina pau asina makhatari. Manipurda thokliba irang asida pamdaba thaudok-sing makhatana thoktanaba amadi lamdam asigi law and order gi fibam fagat hannabagi pandamda security force ki maikhaidagi akanba mawongda cheksin thorang lokhatuna lakli masigi manung channa ching amadi tampaki chingnaningai oiba mafam singda lepa leitana thiba humbagi thabak sing chathari masida natana Manipur gi maru oiba national highway ani haibadi imphal jiri lambi amadi imphal dimapur lambi ani asida chana thaknaba potlam sing yauna tongan ba potlam sing pusilakliba truck sing bu ngak sen biduna hairiba truck sing asing numit khuding gi tek takaidana imphal tamna pusilakli haukiba pung kunmari asida so security force ki chaksin thoranga loinana punna truck amadi atay gari chanigat humfudara taret national highway 37 haibadi Jiri lambidagi imphal tamna pusilakre loinana ching amadi tampaki tongan ba mafam chamaga tarama thoida check post sing hangduna akanba cheksin thorang lokhatli haina police tugi fangba pau amana hairi. Security force na tha asigi tang tarukta chathakiba tongan ba operation anida Imphal East amadi West jagi aina thingkraba KCP PWG gi active cadre ani faraba miyoi sing adudi Imphal West ki Yurembam awang laikai da leiba masagi yumdagi faba ngamkiba laifrakpam herojit maitei
chahi nifumathoi amadi Imphal East District ki ahalup lai harau from dagi fagatkiba Imphal West District ki tauthong mamang laikai dagi ingudum tularanjan maitei atopaming abung chahi kunmapanni makhoi ani miyam dagi senkhai thumkai tawbagi thabak singda chenaba miyoi singni makhoi ani gi manungda ingudam tularanjan tha sigi tang marida doctor amagi mathakta mifa mipun chathaduna lamdeng khunaugi farm house amada thamlaga ransom tanbagi case ta chenaba miyoi ni haina police gi phangwa pau asina makhatari Security Force na chathakiba thiba humbagi thabakta thasigi tang tarukta Churachandpur District ki Gothol Village tagi masing yamlaba bomb amadi nongmai ama fagat pangamkhri farba khutsu khutlai sing adudi ahangba magazine amaga konana AK ghatak rifle ama improvised mortars pampi ani improvised rocket bomb mari amadi improvised mortar pampi ground taramapanni Kanglon kaina gari thauri basingi mathakta changsilakpa drive ki manung channa Manipur police na thasigi tang tarukta punna chalan humfugani issue tawkibaga loinana lupa lakh amaga lishing tara tarukka chamnga khongkat pangamkhri loinana thasigi tang mangada chathakiba akhandaba drive amada Kanglon kaina gari thoramba thengnarakhiba miyoi ahumdi chain tawki amadi tinted film nappa thengnarakhiba gari kundagi hairiba film sing adu lokthokhi hairi tabada yamna nungaitaba thaudok amada Bishnupur District ki Kumbi Uyung Makhong Dam manakta pokpa kuidriba angang amagi thawai yaudraba hakchang thengnarakri Police na thadorakpa chirol amagi matung inna pikliba angang adu tha asigi tang mangagi nungthil pung 2 kuntra rom taba aduaida miyoi kharana thengnarakpadagi police ta pau pirakhibani angang adu kanana kari maramgi hundok lambano haiba chap chaba khangba ngamdrabasu police tagi fangba pau amagi matung innadi angang adu loan na delivery tawraba matungda miyamda khanghaningdabadagi hundok lambo oiramba yai hairi angang asigi thawai yaudraba hakchang hojik rims ke mokta leiri mari leinaba miyoi singna pung nifu nipan gi manungda Kumbi police station da pau fawbiraktuna claim tawraktaba taragadi logi matung inna hakchang asi dispose tawragani hairi panbayabadi mamang thagi tang kunmanga da moirangpalli intervillage road paring da leiba tentha khunau hau lokhongi culvert amada pokpada ngairiba angang nupi macha ama hundok lamba thengnarakibagi thaudok amasu leikrabani paugi marakthna atien break amatang lojeri खंगहनजबा ISCOM की सब्सक्राइबर सिंगदा वाफम अमा खंगनजरी मदुदी ऑल इंडिया की ओइना चैनल ब्रॉडकास्टर सिंगना ममल हेंगलकपना मरम ओइरगा ISCOM की हौजिक सटनरिबा पैकेज की रेट असि चटलिबा अगस्त की तांगमरी लिसिंगनी कुनमंगा दगी अहोंगबा लैरगनी पैकेज सिंग अदुदी ISCOM बेसिक पैक लुपा सहूम ISCOM मणिपुरी इकोनॉमिक पैक लुपा सामरी ISCOM मणिपुरी सुपर एंटरटेनमेंट पैक लुपा सामरी यांखई ISCOM Manipuri Value Pack Lupa Samga Yankai, ISCOM Foundation Plus Entertainment HD Pack Lupa Satruk Yankai. Khanghan Zariba, ISCOM Media Private Limited. Amukasohanna Taram Nokshari Pradhan Mantri Matru Vandana Yojana PMMVY Amadi Poshan Abhiyan ki Makhada Social Welfare Department ki contractual staff launabagidama ing kumja lishing ani kunmathoi gi November thada pangthokiba Special DPC athuba matamda haidoknaba Association of Contractual Staff of ICDS Mission 2016 batch na lenga ki pukning chingsilakli Special DPC asida saruk yakhiba ing kumja lishing ani tara taruk tagi kumja lishing ani tara tarit ki November tha fawba Integrated Child Development Service ICDS Mission gi makhada contractual staff oina chahi amaga tha ani thabak tawram khiba candidate chamaga kuntra humdoi asigi fangbam thokpa performance based honorarium su athuba matamda pithopiyo haina association asigi general secretary Maibam Ramesh Chandrana Fangdorakli Matam Kuina Sangna Special DPC Namsinduna Thamba Amadi Fangbam Thokpa Honorarium Pithopidabagi Matangda Ngasi Kaishampat Laimajam Laikai Community Hall da Association Asina Sinduna Wakat Mifam Ama Chathakre Wakat Mifam Aduda Saruk Yakiba Maibam Ramesh Chandrana Fangdokibada
ICDS scheme gi makhada income jalishing ani tara taruktagi tara taret fauba contractual basis ta thabak tawram liba miyoi chamago kuntrago humdoi asi department na thabak tagi lokthok laga income jalishing ani tara mapan gi January thada ICDS mission gi saruk oiriba pradhan mantri matru Vandana Yojana PMMVY Portion Abhiyan Amadi Mahila Shakti Kendra MSK gi contractor nauna staff launaba notice tholaki nauna tholaki ba notice asigi mayokta High Court appeal chattuna petitioner oiriba Kumjalishing ani tara taruk batch ki contractual staff chamaga kuntra humdoi asigi special DPC pangthoknaba High Court na order thokiba leirabani haiki mahakna makha taraduna Order ase gi matung inna income jalishing ani kunda special DPC ase pangthoki adumakpu DPC ase gi result haidokpa ke mahutta DPC adu cancel tawre haina department na notice thonglaktuna amok hanna income jalishing ani kunmathoi gi December thada anirak subu oina special DPC ase pangthoki hairiba anirak suba DPC asisu amuk hanna cancel tawraktuna hanjin cancel tawraba matung aroibu oina income jalishing ani kunithoida special DPC ase pangthoklaga ngasi fawba result haidoktana lakhibani Chahi manga hena namsinduna laklaba special DPC asigi result athuba matamda haidoktrabadi democratic oiba khongjang sing changsinlaba association asina sem sare haina mahakna phongdokhi Anoba contractual staff logani adana kisima thole dudakna honorable high court ki matin lobjarga pen case ma file tawjai case ta yan ta tawjai abada contractual staff ma lobthoga contractual staff ma ho simbayaro hadi case tawjai high court na hariba contractual staff sinje nowna 2019 da akogi liquidate tawni hariba process la moju consider tawro hadina habiraki adu matumina kwaje 120 da special DPC ma pangthoga akoi 133 petitioner oina kwa thawya jaki hariba kainos interview se Nasibo hajokana sumera matunda amu 25 ki December da cancel tokre ni hajok ki dabida cancel toka matunda nongna 22 da mu second suba ani suba interview mu hawre interview lo tokre 22 lo matunda interview hajokana akoi hojik scheme hum ba PMBY habamne posana habamne MSK habamne scheme hum ba je apply tok jabani adu masibo da hajok ki Kumbi College ke governing body anigi marakta bhapta nadabana chingba kaya leirabasu makhata na leihanbigano college ase mating leiba mapung fawa college ama oihannaba honabada managing committee animakna achoba daita lobiyu aikoi pumnamak amato oina punsinduna college ase afaba college ama oihanbada achoba thaudang lominasi haina Kumbi College Development Committee na phongdorakli wafamase ngasi Kumbi ibudau santhong khongbu mangangi harau thelda pangthokiba paugi mifam amada Kumbi College Development Committee gi President Ithai Ibobina phongdorakibani mahakna hai lamdam asigi amatangairaba college asi Kumbi Assembly Constituency gi Praja Section pumnamakna AC asigi oinadi amatangairaba awangba thaki mahailoishang amani college ase fagatnanaba honabada Kumbi College Development Committee na governing body anigi marakta chayek chanaiba yanadaba kaya lairabasu yasinanaba committee na honariba asida pumnamakna achoba thaudang lominaduna amatangairaba college asi semgatpada amatta oina punsinduna afaba college ama oihanbada aikoi pumnamakna achoba thaudang lominasi hainasu miyamda appeal tawrakli amaromda committee ge vice president KH Nabakumar na haikibada tongan ba case na chingba kaya changsinbagi khongjong mayam ama laklibasi lakhanbiganu laktanaba atmosphere amasu sinbiyu hairaduna handaki court na piriba rising asi yamna kupna pabiraga munna yengbiraga ikai khumnabiyu makhatana college asi mawong chaba mating leiba college ama oihanbada nakanani makki managing committee na achoba daita lobiyu haiki paugi mifam aduda Kumbi College Development Committee President Ithai Ibobi Vice President KH Nabakumar Secretary N Santakumar amadi atai maru oiba thaupu basingsu sar yakhi Haukiba July gi tang kuntra da Kwakta gi CSO singna surprise visit ama Kwakta High School da chakhi yengsing khongchat aduda oza gi award paleiramki oja taret amadi office assistant amana school asi chalai biramba thengnaki numit aduda Kwakta gi CSO singa mari leinaba department da
ultimatum ama August ki tang taret faubada awat po oja thabiraktragadi school ase kwaktagi CSO singna solon silagani haikiba adu haukiba August ki tang manga da Director Education S na oja ama thabirakle masigi damak Director Education S pu kwaktagi CSO singna thagatpa phongdorakli amadi watliba atopo oja singbu athubada thabiraknaba Education S Department ki pukning singsilakli loinana CSO singna ngasidagi kwakta High School thingjilagani tawramba adu matam khara handokle hairi DFO Chandel Nasindana Chandel gi Lambung Community Hall da Ramp Rising and Accelerating MSME Performance Scheme gi makhada mahosagi oiba machu sing sijinnaba haiba hiramda chatharakpa numit humni gi training program ngasi loisinkhre ngasi gi training loisinbagi thauram aduda Dr. N Munal Maitei DFO Chandel na Chief Guest JS Angam President Jafo Bajar Board amasong President Maha Area Chiefs Association a Guest of Honor Amadi LH Noah Chief Lambung Village na President Oibagaloinana ST1 Ring Chief Trainer Amadi ST Vega Headmaster Lambung Primary School Su Saruyaki Ngasagin Numit Humnigi Training Loisinbaga Mari Lainana Dr. N Munal Maitei DFO Chandel na Haikibada Ngasagi training fanglaba training nifu humdoina tauriba training program asigi kanaba kharadi soidana puraklagani Ngasagi training asi pambi amadi jibasingda ishwarna makhoigi kananaba pirakpa fazaraba mahushagi machusing adubu aikoi miyoibagi kanabada onthopagi training ni maram asina chada marifudarani thoi chingilam oiba Chandel district ta asigumba training asi pangthokpagi kanaba kaya lai Dr. N Munal Makhatana haikibada Machu sangba haibasi mahosana khunja ayambana haiduna lai adubu ngasi piriba training asidana aikoina matau karamna machu sing asi senthok leina amadi mahosabu sokhandana logani amadi makoibu hakchang sokhandana karamba sijinagani haibagi matangda marik chumna nainaki chemical color na miyoibagi urinary bladder cancer yauna makhal makha kayagi anabasing pokhali maram asina Hojik hotel sing yauna chana thaknaba potlam singda sizinariba machu sing asi permitted color ra natrabara haibadu yengsin bachangi Dr. Munal na makhata na ngasigi numit humnigi natural color dyeing gi training da yaubi kiba training khuding da yum da hankraba tungda ngasi fangkiba training gi kanabadu soidana lobiyu amadi aikoi khuding mak thabak thiba miyoi nattaba thabak piba miyoi amamom oisi haina appeal tawki Home Films Manipur gi banner makhada kunsubu oina Sharat Chandra Thaunaujam na puthokpa Khoibam Homeshwari na direction pigadaba aigi oidaba iral haina mingthonba Manipuri feature film gi yaifa thauni thoram ngasi pangthokri Haying Khongbal da leiba Lining Thau Sanamahi Sanglen da pangthokiba thoram aduda Dhanamanjuri University gi Vice Chancellor Professor W Chan Babu DMU gi Hanagi Vice Chancellor Professor N Raj Mohan Singh Lining Thau Sanamahi Temple Board ki member Secretary Shivadatta Luwang Amadi Sangeet Natak Academy Awardees Sograkpam Hemantana Maru Oiba Mithunglen Singh Oina Saryaki Film asigi script screenplay amadi dialogue Ranjit Ningthaujani film asida Gokul Angel Shimre J Vidya Ningthauja Idhau Puneshwari amadi Homeshwari na chingba Mamiroi Singna tongan ba shaktam langadauri film asigi cinematography Irom Ibomcha editor Bali Ningthaujam amadi music Nanau Sagolmangni Thauramga mari lainana athoiba mithunglengi warol piraduna Professor W Chan Babuna Fogdokibada Manipura Hojik Cinema Hall Sing Sitharakpagum Taubasida Nungaitaba Fawi Manipura Hojik Puthokliba Film Sing Asigi Manungda Educational Film Sing Su Puthoktuna Haugatlakliba Mahairui Singda Wakal Loshing Pibagi Tangai Fadaba Lakli Film da Tariba Khunagi Mami Sing Asi Tungkoina Leihugadabana Fazaba Mawongda Thamhauba Ngamnaba Hotnaminasi Haiki Theater and cinema hall sing si gi base masi yamna laibak thiba amakhakni haina ai khalli matam ma dai koina ano ki sa prawari matam da college tamningi da
Manipur की theater मैम सी यामना actively function तौरमी अतुना कोई movie theater सिंचिता सालगा movie येंबा देयाना वनोबा ऐनोगी education का मरी लेने पा अतकी society का मरी लेने पा film मैम मखक ऐकोइना येंगिबा उइबा मैम तो मुझे पापा तुम निंगसिंग का ले अन मणिपुर तो मुझे ऐकोइना film दी यामना पुतोए film मैम सी काना बंग आता नहीं खरामना culture से reflect हुई खरामना entertainment अतोपा perspective तो सली अतुका society की image दी लोरे मग reflect हुई मुझे ऐकोइना मु मुझे सी कुकना नहीं नबा मतमदा मणिपुरी society दस्किसु education का मरी लेने बा film मैम मखा ऐकोइ पुथोप पसी हमु दरकार नहीं रबरा है निकाले हौजिक अयिंग असागी पाव अमुक लोबिरसे ICAR Lamfelpat की Agrometeorological Field Unit Amphudagi pirakpa aying asagi report amagi matung inna ngasi Manipurda khwaidagi sabagi chang ase Celsius degree kuntra dasmik sino oiki khwaidagi ingbagi chang na Celsius degree kunithoi dasmik sino oiki nungshita yawba isting manilgi chang na ayukta chada Marifudara teret amadi nungthildana chada humfu mari oiki ngasi chukhiba nongjugi chang na tara dasmik mangani Loisilakpada maru ibapaw amukahan na. Manipurda ingtappa hanjinba haure haibasi ngarang thadaw luchingbasing amadi Maitaygi CSO singa sanakiba wari aduna khudamni haina MLA Joy Kishan na fogdokre. Kukizo singna sathok sasin tawbada athingba thamliba ase handoktrabadi hayengdagi hona National Highway 2 da matam kaktaba total blockade tawragani haina Kuki CSO singi working committee na phongdokre. Illegal immigrants sing khandoknaba chathakiba akhanaba drive amada myoy chahum hena mari leinaba documents sing yaudana neramba thengnarakre. Amadi Bishnupur district ke Kumbi Uyung Makhong Dam manakta pokpa kuidriba angang amagi thawa yaudraba hakchang ama leiramba thengnarakre. Pungja se fawbagi oinadi ISCOM na sandokchaba Manipuri paw matanga sidaloijari makhataba pawgidamang ISCOM mityeng taduna lebiyo.